Yeah. Hello. Ô, Nasika hút pi màu. Kanano Nasika hút pi màu ấy xem. Thank you. Welcome to Zare. Khangdrasu. Che. E ta dini ai. Mute thamde. Nachi lakchere. Kanano. Thank you. Morning yam phajai. Nasika hút pi màu. Nasika hút pi màu che kahin yang charai no.
ꯈꯪꯉꯦ ꯑꯩꯅ ꯅꯪ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧꯅꯦ ꯑꯒꯨ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ ꯀꯨꯏꯔꯦꯀꯣ ꯅꯥꯁꯤꯀꯥ ꯍꯨꯠꯄ ꯃꯧ ꯎꯗꯕ ꯍꯦꯜꯂꯣ 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 ꯒꯨꯗ ꯏꯚꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯏꯚꯅꯤꯡ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯥꯏꯛ ꯊꯥꯖꯔꯤꯌꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯒꯗꯕ ꯂꯩꯔꯗꯤ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯉꯥꯛꯇꯪ ꯂꯥꯏꯛ ꯊꯥꯖꯔꯤꯌꯦ ꯁꯥꯟꯅꯅꯤꯡꯗ꯭ꯔꯒꯗꯤ ꯂꯥꯛꯄꯤꯗ꯭ꯔꯦ ꯑꯧ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧꯒꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯣ ꯉꯥꯂꯩ ꯊꯛꯎ ꯐꯠꯇꯦ ꯀꯥꯏ ꯆꯠꯇꯦ ꯀꯩꯅꯣ ꯇꯧꯏꯕ ꯃꯦꯁꯦꯁꯁꯦ ꯃꯇꯣꯝꯇ ꯂꯥꯛꯑꯒꯅꯦ ꯎꯗ꯭ꯔꯤꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯠꯇ ꯂꯩꯔꯝꯃꯤꯕ ꯑꯩꯅ ꯍꯦꯛꯇ ꯂꯥꯏꯚ ꯆꯥꯠ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯋꯦ ꯑꯝꯇ ꯔꯤꯐ꯭ꯔꯦꯁꯀꯤ ꯇꯥꯏꯞꯇ ꯑꯗꯨꯒꯩꯗꯣ ꯃꯦꯁꯦꯁꯁꯦ ꯄꯥꯏꯊꯣꯔꯛꯏꯕ ꯑꯩꯅ ꯈꯜꯂꯤ ꯑꯁ ꯃꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯇꯁꯦꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯀꯣ ꯅꯥꯁꯤꯀꯥ ꯍꯨꯠꯄꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯅꯥꯁꯤꯀꯥ ꯍꯨꯠꯄ ꯃꯧ ꯑꯣꯏꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯁꯨ ꯎꯗꯕ ꯂꯩꯅꯔꯤꯕꯅꯦ ꯂꯩꯅꯗ꯭ꯔꯦꯗ ꯑꯇꯣꯞꯄ ꯌꯥꯇꯤꯐꯥꯎ ꯎꯗ꯭ꯔꯦ ꯑꯩ ꯇꯤꯟ ꯀꯥꯗꯣꯔꯦ ꯍꯩꯃꯥ ꯅꯥꯁꯤꯀꯥ ꯍꯨꯠꯄꯤ ꯃꯧꯅꯤ ꯍꯥꯏꯕ ꯍꯥꯏ ꯃꯌꯥꯝ ꯄꯨꯡ ꯑꯝꯇꯪ ꯊꯥꯖꯒꯦ ꯄꯨꯡ ꯑꯝꯇꯪ ꯌꯥꯃꯣꯡ ꯆꯥꯗ꯭ꯔꯒꯗꯤ ꯄꯨꯡꯈꯥꯏ ꯑꯝꯇꯪ ꯊꯥꯖꯒꯦ ꯁꯣꯔꯤ ꯁꯣꯔꯤ ꯃꯧ ꯐꯥꯎꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯈꯪꯉꯦ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯣ ꯀꯔꯤꯒꯤ ꯀꯥꯗ꯭ꯔꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯪꯂꯦꯞꯇ ꯂꯦꯞꯄꯤꯁꯦ ꯍꯥꯏꯔꯣ ꯄꯪꯂꯦꯞꯇ ꯂꯦꯞꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯁ ꯃꯤ ꯌꯥꯝ ꯇꯧꯅꯕꯅꯦ ꯑꯦ ꯑꯩꯒꯤ ꯇꯣꯝꯊꯤꯟ ꯂꯥꯛꯑꯦꯗꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯤꯆꯦꯒꯤ ꯇꯣꯝꯊꯤꯟ ꯆꯤꯆꯦꯅ ꯋꯦꯜꯀꯝ ꯇꯧꯋꯤ ꯑꯗꯣ ꯑꯩꯅ ꯅꯣꯡꯃ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯐꯠ ꯂꯥꯎꯅ ꯎꯔꯝꯃ ꯆꯪꯉꯨꯔꯒ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯐꯁꯨ ꯂꯩꯁꯨ ꯂꯩꯔꯝꯃꯤ 4 hours ago ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯁ ꯑꯩ ꯂꯦꯞꯇꯦ ꯑꯦꯞꯁꯦꯟ ꯑꯣꯏꯔꯤꯁꯦ 2 ꯁꯨꯔꯦ ꯍꯥꯏ ꯃꯤ ꯌꯥꯝ ꯇꯧꯅꯩꯀꯣ ꯎꯗ ꯀꯨꯏꯔꯦ ꯆꯦ ꯍꯣꯏꯅꯦ ꯇꯣꯝꯊꯤꯟ ꯑꯩꯅꯅꯦ ꯇꯣꯝꯊꯤꯟ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯁ ꯉꯁꯤꯗꯤ ꯗꯥꯎꯖꯥꯏꯍꯦ ꯇꯣꯝꯊꯤꯟꯒꯤ ꯂꯥꯏꯐ ꯗꯥꯎ ꯐꯪꯉꯅꯤꯅ ꯑꯩꯅ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯃꯥꯡꯗ ꯄꯨꯡ 3 4 ꯃꯃꯥꯡꯗ ꯊꯥꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤꯕ ꯗꯥ ꯇꯣꯝꯊꯤꯟ ꯍꯥꯏ ꯀꯧꯔꯦ ꯇꯣꯝꯊꯤꯟ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯅꯪꯅ ꯕꯤꯁꯇ ꯀꯣꯏ ꯆꯠꯄꯩ ꯂꯥꯏꯚ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯖꯔꯦ ꯑꯩ ꯅꯪꯅꯦꯅ
ꯅꯪꯁꯦ ꯅꯥꯁꯤꯀꯥ ꯍꯨꯠꯂꯁꯨ ꯍꯨꯠꯇ꯭ꯔꯁꯨ ꯅꯪꯅꯦꯅ ꯁꯨꯝ ꯈꯪꯉꯦ ꯄ꯭ꯔꯤꯌꯥꯅꯥ ꯑꯌꯣ ꯈꯨꯔꯨꯝꯃꯦ ꯇꯣꯝꯊꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯏꯕ ꯃꯥ ꯑꯩꯈꯣꯏꯗꯩꯁꯤꯅ ꯉꯥ ꯆꯥꯔꯛꯑꯦꯅ ꯈꯨꯝꯃꯛꯏꯅꯦꯍꯦ ꯑꯒꯨꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯏꯕ ꯃꯣꯏ ꯂꯣꯏ ꯉꯥ ꯆꯥꯔꯛꯑꯕꯅꯦ ꯅꯪꯅ ꯉꯥ ꯍꯥꯏꯁꯦ ꯆꯦ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯗ ꯊꯕꯛ ꯍꯜꯂꯛꯑꯒ ꯇꯨꯝꯕꯗ ꯍꯥꯏ ꯑꯁ ꯇꯣꯝꯊꯤꯟ ꯆꯥꯗꯅ ꯇꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏ ꯇꯨꯝꯕꯗꯣ ꯑꯝꯇ ꯐꯪꯉꯗꯤꯅ ꯇꯧꯏ ꯇꯧꯏ ꯃꯤ ꯄꯨꯝꯅꯃꯛ ꯇꯧꯅꯩ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯎꯋꯦ ꯀꯩꯅꯣ ꯁꯤꯒ ꯃꯌꯥꯝ ꯂꯥꯛꯄꯤꯒꯗꯕ ꯂꯩꯔꯗꯤ ꯌꯥꯡ ꯌꯥꯡꯅ ꯂꯥꯛꯄꯤꯔꯣ ꯂꯥꯏꯐꯁꯦ ꯀꯨꯏꯅꯁꯨ ꯊꯥꯖꯔꯣꯏꯌꯦ ꯇꯣꯝꯊꯤꯟ ꯃꯤꯁꯦ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯍꯦꯛꯇ ꯂꯥꯛꯑꯦ ꯇꯜꯂꯦ ꯌꯥꯝꯅ ꯂꯥꯛꯀꯗ ꯂꯩꯔꯗꯤ ꯁꯠ ꯁꯠ ꯂꯥꯛꯄꯤꯔꯣꯗꯅ ꯂꯥꯛꯄꯤꯗꯦ ꯆꯦꯗꯤ ꯀꯦꯝꯁꯤ ꯍꯥꯏ ꯆꯤꯆꯦꯗꯣ ꯀꯩ ꯆꯥꯏ ꯆꯤꯆꯦꯗꯣ ꯉꯁꯤ ꯌꯥꯝ ꯆꯝꯕ ꯍꯤꯟꯖꯥꯡ ꯆꯥꯏꯗ ꯅꯨꯡꯁꯥ ꯁꯥꯃꯟꯈꯤꯗꯅ ꯑꯃꯦꯠꯄꯤ ꯇꯧꯔꯒ ꯆꯥꯔꯦ ꯑꯌꯨꯛꯀꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒ ꯂꯩ ꯑꯗꯨꯒꯗꯣ ꯆꯥꯗ꯭ꯔꯦ ꯆꯥꯅꯤꯡꯗꯕꯒꯤ ꯅꯣꯡ ꯇꯥꯗꯤꯌꯦ ꯇꯣꯝꯊꯤꯟꯁꯤꯒ ꯑꯗꯨꯗ ꯇꯥꯕ꯭ꯔꯣ ꯑꯒꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯣꯡꯒ ꯇꯥꯕꯤꯗꯦꯗ ꯑꯗꯨꯝ ꯁꯥꯔꯒ ꯂꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ हेलो टीवी हेलो इंग्लिश टीवी ऐसे मत लिखो यार अनसाफ हो जाएगा ऐसे सब फुल मत लिख दो अनसाफ हो जाएगा आपको आपका मैसेज ना एक बार डिलीट करके एक बार लिख दो यार थैंक यू एलबी पे आने के लिए पाओ पाओ उसे कहीं तक कहना तोमथिन क्या सूरगे तोमथिन गिदी सब तो लाइफ से थारुद्रबको थादब हौहदि लाइफ से थाबा याम तल्ले कइगिनो वा ngang तल्ले ngasidi ngatang thagena मितुल टीवी आप कहाँ से बोल रहे हो सपोर्ट करके एक कमेंट छोड़ के जाना गा
मॉडरेटर नीड। अच्छा, अब किसको ज्वाइन करना चाहती हूँ मितुल? ठीक है, मैं देती हूँ। 정신 हजिकी थोंꯉꯕꯣ ꯆꯥꯛ? हजिकी तुम हꯧꯒꯠꯇ꯭रिबꯣ? Hello, Yuenba. Thank you so much, Lakbibagi. Yuenba से करी मथेल चारके मैम कमेंट तौबिरो कमेंट तौरगदि लैयेना खंगदोइनी डॉक्टरगदि लैयेना खंगदोइ हम्म हम्म चे केदोइगे हाय तुमदिन इचेदो नुंथिलगी हई चारी हैनौ चारंबा तुमदी तुम होगलबो वीडियो थागत्रबो तोमथिन ए ना तोंबा काइनो सउदे हाय sak utsi हायरा sak udana थाबने ना तोंबा थैंक यू sak udraसु दुम थैंक यू एन हायके चंबिरपगी KMC अखोइदि ngasi अचंबा हिंजांग ओइना चारे चमथोंग ओइना चारे मैम लाइक सु खितंग खितंग तो संबियो के सक तो येंगेदना अमुक्तंग हाय ना तुम्बा ई सक उलक्के आको ना तुमदी कई लमदगी ओइदोइनो लेकिन हिंजांग चानरके मैमदी
ꯖꯤꯔꯤꯗꯒꯤꯅꯤ ꯑꯩꯒꯤ ꯖꯤꯔꯤꯒꯤ ꯃꯤꯁꯦ ꯄꯥꯛꯅ ꯐꯪꯅꯗꯕꯅꯤꯅꯦ ꯉꯁꯤꯗꯤ ꯐꯪꯅꯔꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯦ ꯁꯅꯥꯇꯣꯝꯕ ꯖꯤꯔꯤꯒ ꯀꯁꯥꯔꯗꯤ ꯌꯥꯝ ꯂꯥꯞꯅꯗ꯭ꯔꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯂꯥꯏꯚꯇꯣ ꯃꯁꯛ ꯎꯅ ꯊꯥꯕꯗꯣ ꯊꯥꯗ꯭ꯔꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯃꯁꯛ ꯎꯗꯕꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯏꯌꯦ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯄꯨꯡ ꯑꯃꯃꯨꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯏꯌꯦ ꯃꯁꯛ ꯎꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯥꯏ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯏꯟꯖꯥꯡ ꯆꯥꯅꯔꯛꯀꯦ ꯑꯣ ꯑꯩ ꯀꯁꯥꯔ ꯁꯤꯜꯆꯔꯗꯒꯤꯅꯦ ꯁꯅꯥꯇꯣꯝꯕ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯅꯥꯇꯣꯝꯕꯒꯤꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯞꯄꯣꯔꯇꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯣ ꯆꯦꯟꯅꯦꯜ ꯄꯥꯏꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯑꯗꯨ ꯄꯥꯏꯕꯤꯗ꯭ꯔꯒꯁꯨ ꯁꯞꯄꯣꯔꯠ ꯈꯛꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯤꯁꯤꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯈꯔ ꯀꯩꯅꯣ ꯇꯧꯖꯕ ꯑꯣꯏꯅ ꯁꯨꯝ ꯊꯥꯖꯔꯤꯅꯤ ꯐꯪꯖꯅꯕ ꯍꯥꯏꯅ ꯑꯣ ꯅꯣꯡ ꯇꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯥꯝ ꯇꯥꯏꯌꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯣꯏꯔꯦ ꯅꯣꯡꯒꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯇꯣꯝꯊꯤꯟ ꯅꯪ ꯂꯩꯔꯤꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯃꯨꯛ ꯎꯪꯉꯗꯤ ꯀꯔꯤꯝ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯣ ꯀꯩ ꯇꯥꯗ꯭ꯔꯤꯕ ꯁꯅꯥꯇꯣꯝꯕ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯅꯥꯇꯣꯝꯕꯗꯤ ꯇꯥ ꯃꯥꯜꯂꯦꯗ ꯑꯁꯨꯝ ꯑꯟꯁꯥꯔ ꯄꯤꯔꯛꯑꯦ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯊꯥꯔꯛꯄꯅꯤꯅ ꯑꯩ ꯏꯇꯣꯝꯇꯗꯤ ꯋꯥꯗꯣ ꯀꯩꯀꯩ ꯍꯥꯏꯗꯣꯔꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯌꯥꯝ ꯀꯨꯏ ꯊꯥꯔꯣꯏ ꯄꯨꯡꯃꯨꯛꯇꯪ ꯊꯥꯖꯒꯦ ꯁꯅꯥꯇꯣꯝꯕꯅ ꯑꯩ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯑꯣ ꯑꯣ ꯍꯣꯏ ꯁꯅꯥꯇꯣꯝꯕ ꯆꯦꯟꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯌꯥꯔꯒꯗꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯀꯔꯤꯝ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯇꯣꯝꯊꯤꯟ ꯇꯥꯔꯕ ꯍꯪꯗꯤ ꯇꯣꯝꯊꯤꯟꯅ ꯁꯅꯥꯇꯣꯝꯕ ꯁꯞ ꯇꯧꯁꯜꯂꯛꯑꯣ ꯍꯥꯏ ꯁꯞ ꯇꯧꯁꯜꯂꯛꯑꯣ ꯍꯥꯏ ꯁꯅꯥꯇꯣꯝꯕꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯍꯥꯏꯌꯦ ꯇꯣꯝꯊꯤꯟ ꯑꯝꯇ ꯉꯥꯏꯈꯣ ꯁꯅꯥꯇꯣꯝꯕꯁꯦ ꯑꯝꯇ ꯑꯩꯈꯣꯏꯗ ꯁꯞ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯪꯁꯦ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯆꯦ ꯇꯥꯔꯦ ꯍꯥꯏ ꯍꯣ ꯍꯣꯏ ꯇꯣꯝꯊꯤꯟ ꯃꯇꯣꯝ ꯂꯩꯕꯗ ꯑꯗꯨꯝ ꯍꯜꯂꯛ ꯍꯜꯂꯛ ꯇꯨꯝꯊꯣꯛꯄꯗ ꯅꯪꯗꯤ ꯆꯦꯡꯒ ꯑꯝꯇ ꯂꯣꯏꯔꯝꯃꯔꯣꯏ ꯅꯪꯗꯤ ꯆꯥꯗ꯭ꯔꯕꯅꯤꯅ
Tông nhỉ? Tông nào ạ? Thế? Hả? Tôm tin isay tharo hay. Tôm tin chichi elvi isay thadine. Yam boring chura. Hmm. 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 Isay salo nang su ibu kauro ay su nang bu kaurge hay na tawdo ani isay do haybani na ay isay hayte ko tôm tin na chi isay hayte isay hayba amtang layadi phadouba nimsana chi hay hau ke hayge chak charabo thoiba thoiba LB se khatang interesting o hendu chi che che tôm tin ju jamna bore oye ma chichedo isay hayte hayba aina haytre kadi saktori chichedo isay hayjade sana tombada sak nirubadai chengare tom tin
ꯏꯁꯩꯗꯣ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯁꯛꯄꯗꯤ ꯍꯩꯖꯗꯕ ꯑꯩꯒꯤ ꯒꯣꯠ ꯒꯤꯐꯇꯦꯠꯅꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯣꯝꯊꯤꯟ ꯌꯨꯝꯈꯥꯏꯕꯝ ꯇꯥꯏꯇꯜꯁꯨ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯩ ꯇꯣꯝꯊꯤꯟꯁꯤꯕꯨ ꯅꯪꯂꯣ ꯇꯣꯝꯊꯤꯟ ꯌꯨꯝꯈꯥꯏꯕꯝꯁꯦ ꯑꯅꯤ ꯁꯨꯔꯦ ꯃꯊꯛꯀꯤꯁꯤꯁꯨ ꯃꯈꯥꯁꯤꯁꯨ ꯑꯅꯤꯃꯛ ꯅꯪ ꯑꯣꯏꯗꯣꯏꯔꯣ ꯇꯧꯅꯣꯕ